ꯆꯤꯡꯂꯦꯝꯕꯤꯗꯤ ꯏꯕꯦꯅꯤꯒ ꯍꯦꯛ ꯊꯦꯡꯅꯕꯗꯒꯤ ꯈꯪꯈ꯭ꯔꯦ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯣ ꯁꯤꯟꯊꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ. ꯑꯗꯨꯅ ꯋꯥꯈꯜꯗꯣ ꯄꯥꯈꯠꯄꯁꯨ ꯐꯥꯎꯏ, ꯃꯔꯨꯞ ꯂꯥꯏꯖꯅ ꯈꯪꯂꯕꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯅ. ꯑꯗꯨꯕꯨ 마ꯁꯨ ꯃꯇꯥꯡꯗꯨꯗ ꯂꯥꯏꯖꯗ ꯇꯝꯕꯗꯤ ꯌꯥꯗ꯭ꯔꯤ, ꯑꯗꯨꯅ ꯇꯝꯊꯣꯛꯇ꯭ꯔꯤ. ꯑꯅꯤꯗꯨ ꯀꯔꯤꯁꯨ ꯍꯥꯏꯅꯗ ꯃꯥꯒꯤ ꯊꯣꯛꯄ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯏ. ꯂꯩꯀꯥꯏꯒꯤ ꯃꯧ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯄꯥꯊꯧꯒꯤ ꯃꯃꯥꯕꯨ ꯀꯧꯔꯛꯏ. "ꯑꯣ ꯏꯆꯦ ꯏꯕꯦꯅꯤ ꯂꯩꯕ꯭ꯔꯣ?" ꯏꯕꯦꯅꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ. "ꯂꯩꯌꯦ ꯂꯩꯌꯦ, ꯕꯤꯅꯥ ꯁꯣꯝꯗ ꯆꯪꯂꯛꯑꯣ. ꯏꯆꯦꯒꯤ ꯏꯃꯧꯗꯣ ꯃꯁꯛ ꯌꯦꯡꯍꯧꯒꯦꯅ ꯆꯦꯜꯂꯛꯏꯅꯦ ꯑꯩꯁꯦ." ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯗꯤꯁꯄꯣ-ꯄ꯭ꯂꯦꯠ ꯃꯌꯥꯝꯗꯣ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ. ꯆꯤꯡꯂꯦꯝꯕꯤꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ. ꯆꯞ ꯌꯨꯡꯅ ꯃꯃꯤꯠ ꯀꯨꯞꯇ ꯇꯨꯃꯤꯟꯅ ꯂꯥꯏꯖꯅ ꯂꯦꯞꯂꯤꯕꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯃꯈꯥ ꯇꯥꯔꯛꯏ. "ꯏꯁ ꯏꯕꯦꯝꯃ, ꯅꯁꯛꯅꯒ ꯑꯣꯟꯊꯣꯛꯅ ꯐꯖꯔꯤꯕ, ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯩꯈꯣꯏ ꯄꯥꯊꯧꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯤꯁꯤꯕꯣ?" "ꯏꯅꯦ, ꯁꯤꯡꯊꯥꯅꯨ ꯀꯧꯏ." ꯂꯥꯏꯖ ꯏꯟꯁꯤꯟꯕ ꯌꯥꯎꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨ. ꯎꯔꯦ, ꯃꯅꯦꯝꯗꯨꯒꯤ ꯃꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯤꯅꯤ ꯍꯥꯏꯅ ꯇꯥꯛꯂꯤꯕꯗꯣ. ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯔꯥꯎꯕ ꯃꯇꯧ ꯎꯠꯂꯤꯕꯗꯣ ꯈꯪꯂꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ. ꯀꯨꯏꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯏꯗꯣ ꯐꯠ ꯑꯃꯨꯛ ꯂꯩꯊꯣꯔꯛꯄꯗ ꯅꯪꯍꯧꯗꯦ ꯄꯤꯔꯥꯡ ꯃꯥꯁꯨ ꯆꯦꯟꯊꯈꯤꯕ. ꯈꯪꯖꯤꯟꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯒꯤ ꯀꯨꯏꯅ ꯈꯥꯡꯂꯛꯄ ꯆꯩꯅꯥ ꯑꯃꯒꯤ ꯃꯃꯤ ꯇꯥꯔꯔꯤ. ꯃꯇꯧꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯥꯈꯠꯅ, "ꯂꯥꯏꯖ." ꯂꯥꯏꯖ ꯋꯥꯁꯨ ꯉꯥꯡꯗꯦ, ꯉꯥꯡꯕ ꯉꯝꯗ꯭ꯔꯦ, ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ. ꯃꯇꯥꯡꯗꯨꯗ ꯅꯥꯀꯜꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯔꯒ ꯄꯤꯔꯥꯡꯒꯤ ꯏꯐꯨꯠꯁꯨ ꯆꯥꯎꯈꯠꯂꯛꯏ. "ꯏꯆꯥꯅꯤ ꯍꯥꯏꯅ ꯊꯥꯒꯠꯄ ꯋꯥ ꯅꯠꯇꯦꯀꯣ, ꯑꯩꯈꯣꯏ ꯄꯥꯊꯧꯗꯤ ꯌꯥꯝ ꯐꯕꯅꯤ, ꯃꯤꯒꯤ ꯑꯋꯥꯕꯁꯨ ꯌꯥꯝ ꯈꯪꯉꯤꯗꯣ, ꯄꯨꯛꯆꯦꯜꯁꯨ ꯌꯥꯝ ꯆꯥꯎꯕꯅꯤ, ꯅꯪꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ." "ꯍꯣꯏ ꯏꯅꯦ." "ꯏꯅꯦ ꯀꯧꯒꯗꯕ ꯅꯠꯇꯦꯅꯦ, ꯏꯟꯗꯣꯝꯆꯥ ꯊꯣꯛꯀꯗꯧꯔꯤꯕꯅꯤ." ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯒꯅꯤ ꯈꯪꯅ ꯂꯥꯛꯈꯤꯗꯕꯅ ꯊꯃꯣꯏ ꯃꯥꯁꯨ ꯁꯦꯝ ꯁꯥꯍꯧꯗ꯭ꯔꯦ. ꯀꯨꯏꯊꯅ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ. ꯆꯤꯡꯂꯦꯝꯕꯤꯁꯨ ꯇꯧꯐꯝ ꯈꯪꯗ ꯂꯥꯏꯖꯒꯤ ꯃꯇꯨꯡ ꯏꯟꯅꯩ. "ꯂꯥꯏꯖ." ꯂꯥꯏꯖ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯃꯔꯛꯇꯨꯗ ꯃꯥꯏꯊꯣꯡꯗ ꯅꯤꯡꯕ ꯀꯥꯏꯕ ꯃꯤꯅꯣꯛ ꯑꯃꯁꯨ ꯇꯝꯂꯤ. ꯇꯞꯅ ꯍꯥꯏꯔꯛꯏ. "ꯆꯤꯡꯂꯦꯝꯕꯤ, ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯦ ꯆꯨꯝꯂꯦ. ꯂꯥꯏꯖ, ꯃꯇꯝ ꯃꯥꯒꯤ ꯑꯍꯣꯡꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯈ꯭ꯔꯦꯗꯀꯣ. ꯏꯅꯦꯒꯤ ꯃꯃꯧ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯂꯝꯂꯕꯗꯤ ꯑꯩ ꯂꯥꯛꯂꯝꯂꯣꯏ." "ꯂꯥꯏꯖ, ꯋꯥꯈꯜꯗꯣ ꯑꯝꯇ ꯈꯟꯊꯀꯣ. ꯗꯥ ꯄꯥꯊꯧꯅ ꯍꯥꯏꯕ ꯋꯥꯗ ꯑꯁꯨꯛ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯗꯦ. ꯏꯃꯥꯕꯣꯛꯅ ꯁꯨꯝ ꯂꯥꯡꯖꯔꯤꯅꯤ. ꯆꯤꯡꯂꯦꯝꯕꯤ, ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯁꯦ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯄꯤꯔꯨꯅꯨꯀꯣ. ꯃꯥꯒꯤ ꯃꯐꯝꯗꯁꯨ ꯇꯝꯊꯣꯛꯄꯤꯔꯛꯀꯅꯨ." ꯆꯤꯡꯂꯦꯝꯕꯤꯗꯤ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ. ꯃꯔꯨꯞꯀꯤ ꯀꯥꯏꯔꯕ ꯊꯃꯣꯏꯗꯨꯕꯨ ꯉꯁꯤꯗꯤ ꯀꯝꯗꯧꯅ ꯊꯦꯝꯖꯤꯟꯕꯤꯅꯤ ꯍꯥꯏꯕꯁꯨ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ. ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯉꯁꯤꯗꯤ ꯃꯔꯨꯞ ꯃꯥꯒꯤ ꯃꯇꯧꯗ ꯊꯃꯣꯏ ꯀꯥꯏꯔꯤ. "ꯀꯞꯄꯅꯨ ꯌꯥꯔꯦ, ꯅꯪꯅ ꯀꯞꯄꯗ ꯑꯩꯁꯨ ꯌꯦꯡꯕ ꯉꯝꯗꯦ. ꯃꯈꯣꯏꯒꯤ ꯃꯔꯤꯕꯨꯗꯤ ꯏꯇꯥꯒꯤ ꯄꯤꯔꯥꯡꯒꯤ ꯃꯃꯜꯅ ꯍꯦꯟꯅ ꯌꯥꯝꯃꯤ. ꯅꯨꯡꯁꯤꯕꯤ ꯏꯇꯥ, ꯅꯪ ꯂꯩꯔꯝꯕꯒꯤ ꯑꯩ ꯃꯤꯀꯨꯞꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯂꯝꯕꯅꯤ. ꯅꯪꯅ ꯍꯥꯏꯕ ꯏꯜꯂꯒꯦ. ꯑꯩ ꯀꯞꯄꯔꯣꯏ. ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ, ꯀꯞꯄꯅꯨ. ꯑꯩ ꯉꯁꯤꯗꯤ ꯍꯟꯈ꯭ꯔꯒꯦ. ꯏꯃꯥꯁꯨ ꯀꯨꯏꯅ ꯊꯥꯗꯣꯛꯃꯟꯈ꯭ꯔꯦ. ꯑꯩ ꯊꯤꯟꯗꯣꯛꯀꯦ ꯂꯥꯛꯑꯣ." ꯄꯥꯊꯧꯁꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ. ꯃꯃꯥ ꯏꯕꯦꯅꯤꯅ ꯁꯤꯟꯊꯥ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯗꯣ ꯂꯥꯏꯖꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯈꯟꯕꯗ. ꯇꯁꯦꯡꯅ ꯂꯥꯏꯖꯒꯤ ꯃꯐꯝꯗ ꯃꯤꯅꯝꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯗꯤ ꯂꯩꯇꯦ. ꯆꯥꯔꯣꯏ ꯍꯥꯏꯅ ꯆꯥꯈꯤꯗ꯭ꯔꯕ ꯇꯥꯟꯖꯥ ꯃꯥꯅ ꯉꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯧꯍꯜꯂꯛꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯍꯟꯗꯣꯛꯇꯨꯅ ꯂꯥꯏꯖꯒꯤꯗꯃꯛ ꯂꯦꯞꯂꯅꯤ ꯍꯥꯏꯅꯁꯨ ꯊꯧꯔꯥꯡꯗꯕ ꯅꯠꯇꯦ. ꯄꯨꯝꯅꯃꯛꯁꯦ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏ ꯈꯟꯗꯨꯅ ꯇꯥꯟꯖꯥ ꯌꯦꯡꯂꯤꯉꯩ ꯃꯃꯥꯅ ꯁꯤꯟꯊꯥꯕꯨ ꯈꯨꯜꯁꯤꯗ ꯄꯨꯔꯛꯄꯗꯤ ꯑꯁꯣꯛꯄꯗ ꯊꯨꯝ ꯊꯥꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯄꯥꯊꯧꯒꯤ ꯃꯐꯝꯗꯗꯤ. ꯇꯧꯐꯝ ꯈꯪꯗ ꯃꯥꯂꯪꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯉꯩ ꯂꯥꯏꯖꯒ ꯆꯤꯡꯂꯦꯝꯕꯤꯒ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯧꯔꯛꯏ. "ꯂꯥꯏꯖ,
Laija kari haisige khanduna khanjanaringay pathawna makha tare. Laija, wari amata. Kairaba thamoido lotsinduna karisu khangdaba saduna. Kari matangino da pathaw. Kona haiba yaradi kona hairo ngasigidi hankhrage. Laija, nafamda ai karisu lotningde. Nangna aibu lana khankhibasu ai pamde. Aigi wari ngasidi nangna tabiba ai pame. Da pathaw, madugi matam henkre. Ai kanabusu warauba leite. Ai chatlage. Mitmangda utlamba thawsadaba matawdo mikup amagi matungda amangba nonghau amana atiya mabu kupsinkibagum. Laijagi maithongsu mikup amada hongkre. Kupsinkre, kairaba thamoigi mamiduna maka lamba malamba maithonggi mamisu. Pathawsu laijagi khudang paiduna ngaikho haina khamba ngambagi pangalsu yaudre. Maralna mapot pharaba misak amagum. Thamoigi kaishum sangda masana yajana changkhiduna thaidokduna chatkhribidugi maithongda tariba thamoigi asengba mamido ukidre. Tawpham khangda lambigi nakalduda chap leptuna lehawi. Tawpham khangda ungduna malang hoigi thongal mayaduda famduna leiringai mama ibeniga sinthagasu yum hannaba thoglakle. Mamana, nang babaga thebaga dubu kadom lehauge yumda lehaubro. Yumda lehaubani. Phare phare chatnaba tawrage thengkhrani. Yum changlakpa lambida sinthana. Nakhoi khulse aduki matik phaje. Mi singsu yamna chami loina nungsi. Pathaw khumningba phaude. Adubu khumdaba yadaba kharadi aduma khummi. Nangnadi kaubiba nate. Inena kauramdradi lakpasu phanglamloi. Adugi nateda lam yam lapasida nungairoidrana kaudabani. Lapte kaishu. Pathaw makha tarudre tanjaduda mapana ngangba haure. Laone thengkhrani hannaba tawrasi. Mapana thengkhre hairakpaduda mamasu hannaba hobe hobe hotnajare. Mapana pathawda onsinduna nangna kari numit phawba leithage haibano. Baba hapta amamukti phajana yengsindaba yaroi. Aduna khara leikhiba tare. Chaba thakpa matam chana chawko. Hoi. Pathawna thebada onsinduna hairai. Theba, aina sinaba thabak mayamdo nang soiniko. Soiroi tamo, yani. Anytime call tawro, aduga khara cheksina taw. Nangi hauna bisit nanthokbido tawradi soireko. Tawro ye tamo, tamo kaimta matha sabiruno, nanaw leijari. Thebana makhud o masawo tawribado ubada mapalu khoina. Hoi hoi, agidi thawoina pakhatluno. Thebana ngamdrasu aishu leiri. Aina loina chaw yengbiba yagani. Somgise ningthijana success oina bo hotnako. Hoi baba. Ahing adu laijadi hanadagi hena tumthaba yadre. Ningsinglai. Nongma ahing amada ikai iki thadokduna thenglaba matamda pathawbu call tawkhiba. Numittuda number do waiting hairakibaduda magi thamoida chongkhiba mihul hakchangda khanghauda du chungba phawkhiba. Numittudagi wakhalda chingnaba phawrakhiba. Marakta mahakna khaliba wakhaldo oiramloi haina khandoknaba hotnabasu yaw. Adubu oiramlabadi kamdawni haina khallubada kanadasu haidokta mathanta mipaiba phawkhibado chumli. Mayamsi khallubada masa mathanta ikaibasu phawi. Manglanda tawduna hinglubagi ningamdabasu phawi. Mamawni haina harau harau haina kibado mitmangda uduna ta leire. Nakong singya yaiba makai khonjal mayam amatari. Madi pathawgi loinabini haina. Tainafam khangda tamthokpham leita. Nakong anido menduna kaptuna khangli. Petharamba thamoido pena ngahak kaplaba matung thamoido namdana kansin hankre. Nungsibagidamag pumnamak kathokpana mahut sinkre. Pathawsu leifam chafam khangdre. Laijana kari khaliba khanbada. Unaduna wari pumba maphamda tamninglabasu laijana tanja amata pidabana khongkhut punsinduna leibaga chap manari.
नुमिदांदो तौफम खंगदा मालंग होइदा लाई हेक लाकपगा होय माय हाइदा कमन रूम दा थारिबा सोफादुदा फमथादुना तुमिनले मतौदुदा मालंग दा हंगलाई कैदौरगे पाथौ खुमदे करी खुमगनी हाइबसु खंगद्रबनी मथनता वाखल मयाम अमना लांगोय चनखिबना मतौदुदा खंगले पाथौना करीगी अमंबा वाखलदा लुप्तुना लैबा मालिबा मतौदुदा मालंगसु नाकलगी चेयरदुदा फमलगा हंगले कैनो अदुमाई सुम लैबा यागद्रो कैनो हाइनिंगिदो हाइरो पाथौ ममिति पांगथोकते अदुबु माइथोंदुदी इसुक सुकसिले तपना हाइरई भाई वखलना वाबा हाइबसिसु वाबा जानिको पुकनिंग हक्चांग से लोइना खुदकता खंगसोन सोनताहनबा ngami करी हाइनिंगिबा दुना कैसु नतेदा ऐसे अफबा मीदी नतबा जानी करीनो चुरो लोलुसिना मकोक ममई अमता समनद्रे समनद्रे आई खंगी अइना माबु यामना वाहल्ले हाइबसु आई खंगी अदुबु आई करी उपाय तौरगा कमदौना मागी मफमदा वारी तौगनी हाइबसे आई खंद्रे नखोइनिगी तंजासिसु रहुना उम्बगुम तौरी नत्रगना नखोइनिसे लाई चक्थेकबिगो उक्नबा यावख्रब्रो हाइबा खेत खेतना चलिसिबो यावरमबसु याय अदुना लाई कोटी चामा खुरुमगा नोइगी सिदा लाक्लिबनी हंदक्ति खेतहनबिरनो हाइदना अखोइदा लैब्रो लैवादो अइगिसे यामनि इकाई खंगदबा मीदी तारे चिंगलेंबिगी ममांगदा अदुबु चिंगलेंबी अइगिसे रिक्वेस्टनी चिंगलेंबिदी लाइजगी महुत सिंदुना ngसाइदगी ताइनफम खंगदा पाथौबु साउनिंगदुना लैरिबनी अदुबु पाथौगी मतौदुदा अमुकसु नुंगाइत्रे इसिंग ग्लास दो पाथौदा पीदुना हाइरे दा पाथौ हेक्ता हायो लाइजगी मगुंदी अइना चपचाना खंगबनी मानबुदी यारमोय अदुगा नंगनसु माना याद्रबदी यानिंगलोय अदुबु मागी नंबर दो अइंगोंदा पीरदी अइ वाखल खरा थोकदबा माले मसिनतना उपाय लेत्रे चिंगलेंबिसु अनिदुगी मतौदो येंबा ngamdraduna marupna saurasu nakhoinigi phanabani khanduna pikre aduda pathau laijado ngasidi pukning su khara hena nungsikiba male piriba ingitto khajiktani adubu ingituna loliba maroldi chamani haiba pathau su bhabta number do lauraga malang hoidagi tholakpado phanadi thengkre adubu pathau tumba changde lambi da chatna chinglenbina whatsapp da tharakpa number do changduna save tawshili amuk bek chatuna number do yenglubada call history leirambado ubada pathau chatlambadu chaplepi mamit mana langthokduna thajadaba amaga loinana number do da munna yengi number do na call tawrakhibagi history ni yawramlibado pathau khangning yengi number do dagi call lakhiba date amadi pungsi tha mari mukki mamangda athengba matamda pung 10:43 chatpa matamda call anirak tawraklambagi yauri ngakre khalude laijana mabu pau phaungna ba hotnarami haiba kuiraba oibana kari maramgi kamdauna call do paikhat haudabano khanbada ningsingpham thoktre pathau mana toina pau phaunaba yoi kharagi call history sing changduna yengi adubu matamdo amata chanadabaduda ngaiak amuk wakhal tawduna le mikup khara khallaba tungda khangning ningsinglakpagum taw numidangdugi magi wakhal paikhat khidraba unknown number do laijagi oiramnabadi khanna tumthakiba ahingdu sinthagi number do changduna numittugi call history da yengi numittuda sinthaga wari sanaringai waiting laikhiba anirak tawraklamba nongmata tawrakhidrabado ningsinglai ngaihaktuda pathau thamoido amukka hena akanba potsak amana yaibagum haifam khangdana chaina fawi nungsibasu hengatli aduga masa mathanta cheijabasu tokpa ngamdre mapi ira chenduna mathanta khutum tasinduna masasu cheije aina soibani aina pumnamak ohenbani nangbu soina wahanbani laija
ꯑꯩ ꯂꯥꯜꯂꯦ ꯂꯥꯏꯖ ꯑꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯄꯥꯊꯧ ꯍꯦꯟꯅ ꯄꯦꯜꯂꯛꯇ꯭ꯔꯦ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯈꯨꯗꯛꯇ ꯂꯥꯏꯖꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯂꯥꯏꯖ ꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯀꯔꯝꯕꯅ ꯀꯔꯤꯅꯣ ꯈꯥꯏꯗꯣꯛꯐꯝ ꯈꯪꯗ ꯋꯥꯈꯜꯗꯁꯨ ꯀꯔꯤꯕꯨ ꯈꯟꯒꯅꯤ ꯈꯟꯐꯝ ꯈꯪꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯇꯨꯃꯤꯟꯅ ꯃꯃꯤꯠꯁꯨ ꯎꯏꯁꯤꯟꯕ ꯉꯝꯗ ꯑꯍꯥꯡꯕ ꯐꯛꯂꯥꯡꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯗꯨꯅ ꯂꯩ ꯋꯥꯈꯜꯗꯗꯤ ꯀꯔꯤꯁꯨ ꯈꯟꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤꯒꯤ ꯏꯆꯦꯜꯗꯨꯗꯤ ꯂꯦꯞꯄ ꯂꯩꯇꯦ ꯇꯨꯃꯤꯟꯅ ꯀꯔꯤꯒꯨꯝꯕ ꯁꯛꯂꯣꯟ ꯑꯃꯠꯇ ꯎꯠꯇ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯃꯔꯤꯛꯇꯣ ꯃꯈꯨꯠꯅ ꯇꯩꯊꯣꯛꯏ ꯃꯈꯨꯠ ꯑꯅꯤꯗꯣ ꯑꯃꯨꯛ ꯆꯦꯠꯅ ꯄꯥꯏꯁꯤꯟꯅꯗꯨꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯐꯣꯟ ꯀꯣꯜ ꯂꯥꯛꯄꯒꯤ ꯃꯈꯣꯜꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯤ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯁꯦꯐ ꯇꯧꯗꯕ ꯅꯝꯕꯔ ꯑꯣꯏꯔꯝꯕꯗꯨꯗ ꯋꯥꯈꯜꯗ ꯈꯔꯗꯤ ꯆꯤꯡꯏ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯄ ꯑꯣꯏꯕꯒ ꯄꯥꯏꯈꯠꯇ꯭ꯔꯦ ꯍꯟꯖꯤꯟ ꯇꯧꯔꯛꯄꯗꯨꯗ ꯀꯅꯥꯅꯣ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯕꯣꯏꯅꯥꯎ ꯑꯣꯏꯔꯝꯂꯕꯗꯤ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯧꯄ꯭ꯋꯥꯅ ꯂꯪꯐꯩ ꯆꯠꯄ ꯑꯣꯏꯕꯅ ꯀꯔꯤꯒꯨꯝꯕ ꯕꯣꯏꯅꯥꯎꯒꯤ ꯄꯥꯎ ꯑꯣꯏꯔꯕꯗꯤ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯪꯂꯥꯛ ꯂꯥꯛꯇꯨꯅ ꯀꯣꯜꯗꯣ ꯍꯟꯗꯛꯇꯤ ꯄꯥꯏꯈꯠꯂꯤ ꯀꯞꯂꯨꯕꯒꯤ ꯃꯈꯣꯜꯗꯣ ꯐꯖꯅ ꯊꯣꯛꯇ꯭ꯔꯤ ꯁꯤꯔꯤ ꯌꯥꯝꯅ ꯇꯞꯅ ꯍꯜꯂꯣ ꯀꯅꯥ ꯂꯥꯏꯖ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯊꯤꯡꯕ ꯉꯝꯗ ꯂꯩꯔꯝꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯣ ꯏꯆꯦꯜꯁꯨ ꯀꯟꯈꯠꯂꯛꯏ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯈꯣꯜ ꯊꯣꯛꯇ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯄꯥꯊꯧꯅ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯌꯥꯝꯅ ꯂꯨꯝꯅ ꯀꯧꯕ ꯈꯣꯟꯖꯦꯜꯗ ꯂꯥꯏꯖ ꯇꯥꯕ꯭ꯔꯣ ꯑꯩꯅꯤ ꯍꯟꯗꯛꯇꯤ ꯂꯥꯏꯖꯁꯨ ꯈꯣꯟꯖꯦꯜꯗꯣ ꯈꯖꯤꯛ ꯈꯧꯗꯦꯝꯂꯒ ꯑꯩ ꯂꯥꯜꯂꯦ ꯂꯥꯏꯖ ꯄꯥꯊꯧꯅ ꯃꯗꯨ ꯍꯥꯏꯔꯒ ꯀꯞꯄꯗꯣ ꯇꯞꯅ ꯇꯥꯏ ꯂꯥꯏꯖ ꯁꯦꯟꯊꯔꯤꯕ ꯄꯤꯔꯥꯡꯗꯣ ꯃꯅꯤꯡ ꯇꯝꯍꯜꯂꯤ ꯃꯈꯨꯠꯅ ꯐꯅꯦꯛ ꯃꯆꯤꯗ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯅꯤꯛꯂꯤꯕ ꯍꯛꯆꯥꯡꯗꯣ ꯐꯥꯊꯅꯕ ꯍꯣꯠꯅꯔꯤ ꯄꯥꯊꯧ ꯃꯈꯣꯜ ꯁꯦꯝꯂꯒ ꯑꯃꯨꯛ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯀꯞꯍꯜꯂꯤ ꯑꯩ ꯂꯥꯜꯂꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯉꯟꯅ ꯂꯥꯛꯇꯦ ꯍꯥꯏꯗꯅ ꯅꯪ ꯑꯩꯕꯨ ꯁꯥꯎꯕ꯭ꯔꯣ ꯂꯥꯏꯖ ꯁꯥꯎꯔꯤꯕꯅꯤ ꯋꯥꯔꯧꯔꯤꯕꯅꯤ ꯑꯗꯨꯅꯕꯨ ꯀꯞꯂꯤꯕꯅꯤ ꯄꯦꯟꯅ ꯃꯥꯕꯨ ꯀꯔꯤꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯅꯣ ꯀꯔꯤꯒꯤ ꯑꯁꯨꯛ ꯋꯥꯍꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯅꯤꯡꯕ ꯐꯥꯎꯏ ꯋꯥꯔꯧꯏ ꯍꯥꯏꯕꯁꯨ ꯈꯪꯍꯟꯅꯤꯡꯉꯤ ꯃꯥꯕꯨ ꯁꯥꯎꯔꯤ ꯍꯥꯏꯕꯁꯨ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯕꯨ ꯄꯤꯔꯥꯡꯒꯤ ꯏꯆꯦꯜꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯤꯀꯨꯞꯇꯨꯗ ꯃꯔꯣꯜꯁꯨ ꯊꯣꯛꯇ꯭ꯔꯤ ꯃꯇꯝ ꯁꯥꯡꯅ ꯆꯍꯤ ꯀꯌꯥ ꯊꯃꯣꯏꯗꯨꯅ ꯂꯤꯊꯣꯛꯐꯝ ꯈꯪꯗ ꯇꯧꯔꯤꯕ ꯅꯤꯡꯉꯥꯏꯗꯣ ꯊꯦꯝꯕꯤꯕ ꯂꯥꯛꯄꯒꯨꯝ ꯊꯃꯣꯏꯗ ꯐꯥꯎꯍꯜꯂꯤ ꯃꯗꯨꯅ ꯅꯨꯖꯥ ꯃꯥꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯀꯥꯡꯊꯣꯛꯄ ꯉꯝꯍꯟꯗ꯭ꯔꯤ ꯃꯤꯀꯨꯞꯇꯨꯗ ꯉꯁꯥꯏꯗꯒꯤ ꯊꯤꯡꯒꯠꯅꯕ ꯍꯣꯠꯅꯔꯝꯕ ꯄꯤꯔꯥꯡꯒꯤ ꯇꯣꯔꯕꯥꯟꯁꯨ ꯅꯤꯡꯈꯥꯏꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯔꯤ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦ ꯊꯥꯖꯗꯕ ꯄꯨꯡꯐꯝꯁꯤꯗ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯊꯃꯣꯏꯗꯨꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯁꯤ ꯊꯃꯣꯏꯒꯤ ꯑꯁꯣꯛꯄꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯀꯔꯝꯕ ꯅꯨꯡꯁꯤꯕꯤꯗꯥꯏ ꯄꯤꯔꯛꯀꯅꯤ ꯈꯟꯕꯗ ꯈꯨꯝꯐꯝꯁꯨ ꯈꯪꯗ꯭ꯔꯤ ꯂꯥꯏꯖꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯄꯥꯊꯧꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪ ꯆꯤꯡꯂꯦꯝꯕꯤꯗꯗꯤ ꯁꯥꯎꯕꯤꯔꯨꯅꯨ ꯃꯥꯕꯨ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯊꯣꯛꯏ ꯍꯥꯏꯅ ꯑꯩꯅ ꯅꯝꯗꯅ ꯂꯧꯕꯅꯤ ꯃꯥꯅꯗꯤ ꯅꯪꯅ ꯌꯥꯔꯣꯏ ꯍꯥꯏꯅ ꯌꯥꯝ ꯍꯥꯏꯖꯕꯅꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯋꯥꯏ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯩ ꯅꯝꯕꯔꯁꯤꯒꯤ ꯃꯇꯦꯡ ꯂꯧꯕꯅꯤ ꯂꯥꯏꯖꯁꯨ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯀꯔꯤꯒꯤ ꯍꯥꯏꯅꯗꯤ ꯃꯤꯆꯩ ꯊꯤꯅ ꯆꯩꯕꯤꯗ꯭ꯔꯦ ꯀꯞꯂꯨꯕꯗꯣ ꯐꯥꯖꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯊꯦꯡꯕꯁꯤꯗ ꯑꯩꯕꯨ ꯀꯣꯜ ꯇꯧꯔꯛꯄꯒꯤ ꯃꯔꯝ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤ ꯂꯩ ꯌꯥꯝꯅ ꯂꯩ ꯅꯐꯝꯗ ꯇꯝꯅꯤꯡꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯂꯤꯁꯤꯡ ꯂꯩ ꯅꯐꯝꯗꯒꯤ ꯇꯥꯅꯤꯡꯕ ꯀꯌꯥ ꯑꯃꯁꯨꯅꯤ ꯀꯔꯤ ꯋꯥꯔꯤ ꯑꯩꯒꯤꯗꯤ ꯋꯥꯔꯤ ꯂꯩꯇꯦ ꯇꯥꯅꯤꯡꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯅ ꯀꯞꯄꯒꯤ ꯋꯥꯔꯤ ꯇꯥꯅꯤꯡꯉꯤ ꯑꯩꯅ ꯅꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯀꯩ ꯌꯦꯡꯕꯒꯤ ꯋꯥꯔꯤ ꯂꯤꯍꯟꯅꯤꯡꯉꯤ ꯑꯩꯕꯨ ꯉꯥꯏꯕꯗ ꯅꯪꯕꯨ ꯋꯥꯍꯟꯕꯒꯤ ꯃꯤꯆꯩꯁꯨ ꯑꯩ ꯐꯪꯅꯤꯡꯉꯤ ꯂꯥꯞꯅꯔꯨꯕ ꯃꯇꯝꯁꯤꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯏꯐꯝꯗ ꯂꯤꯍꯟꯅꯤꯡꯉꯤ ꯂꯥꯏꯖ ꯑꯃꯠꯇ ꯆꯤꯊꯗꯅ ꯋꯥꯔꯧꯔꯤꯕ ꯊꯃꯣꯏꯗꯨꯗ ꯇꯝꯅꯤꯡꯉꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯄꯥꯎꯁꯨ
ꯆꯤꯡꯂꯣꯟ ꯂꯥꯟꯅ ꯆꯠꯄ ꯃꯇꯝꯗ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯍꯤꯡ ꯀꯌꯥ ꯂꯦꯟꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯅꯐꯝꯗ ꯇꯝꯅꯤꯡꯉꯤ. ꯅꯪꯕꯨ ꯎꯅꯤꯡꯂꯛꯄ ꯃꯤꯀꯨꯞꯇ ꯉꯥꯎꯆꯠꯅꯈꯤꯕ ꯑꯩꯒꯤ ꯊꯃꯣꯏꯕꯨꯁꯨ ꯃꯁꯛ ꯎꯠꯅꯤꯡꯉꯤ. ꯅꯤꯄꯥ ꯑꯃ ꯑꯣꯏꯔꯒ ꯅꯪꯕꯨ ꯏꯅꯥꯛꯇ ꯊꯝꯕ ꯉꯝꯈꯤꯗꯕꯒꯤ ꯄꯦꯟꯗꯕ ꯄꯨꯗꯨꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯁꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯪꯍꯟꯅꯤꯡꯉꯤ. ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦꯗ ꯄꯥꯊꯧ. ꯅꯤꯡꯉꯝꯗꯕ ꯊꯃꯣꯏꯒꯤ ꯋꯥꯔꯤꯅ ꯀꯥꯏꯔꯕ ꯊꯃꯣꯏꯕꯨꯗꯤ ꯊꯦꯝꯖꯤꯟꯈꯤꯕ ꯌꯥꯏ. ꯑꯗꯨꯕꯨ ꯏꯆꯦꯜ ꯊꯩꯅ ꯆꯦꯟꯈ꯭ꯔꯕ ꯄꯨꯟꯁꯤ ꯏꯆꯦꯜꯁꯤꯗꯤ ꯍꯧꯈꯤꯕ ꯃꯥꯅ ꯄꯨꯟꯁꯤꯟꯍꯟꯕ ꯉꯝꯂꯔꯣꯏ. ꯑꯃꯨꯛ ꯍꯟꯅ ꯆꯩꯅꯥꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯒꯤ ꯃꯔꯝ ꯀꯔꯤ? ꯂꯥꯏꯖꯥ, ꯑꯩ ꯂꯥꯜꯂꯦ ꯂꯥꯏꯖꯥ. ꯅꯪꯕꯨ ꯋꯥꯍꯟꯕꯒꯤ ꯑꯩꯕꯨ ꯅꯆꯤꯜꯄꯦꯟꯅ ꯆꯩꯔꯣ ꯂꯥꯎ. ꯄꯥꯊꯧꯁꯨ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯅꯩ. ꯂꯥꯏꯖꯥꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩꯈꯤꯕ ꯃꯇꯧꯗꯨꯗ ꯂꯥꯏꯖꯥ ꯀꯞꯂꯦ ꯍꯥꯏꯕ ꯄꯥꯊꯧꯁꯨ ꯈꯪꯏ. ꯃꯗꯨꯅ ꯍꯦꯟꯅ ꯂꯩꯕ ꯌꯥꯍꯟꯗ꯭ꯔꯦ. ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯊꯥꯅꯨꯡꯗ ꯀꯣꯟꯁꯤꯟꯗꯨꯅ ꯑꯩ ꯂꯥꯛꯂꯦ ꯀꯞꯂꯅꯨ ꯍꯥꯏꯅ ꯊꯦꯝꯅꯤꯡꯕꯁꯨ ꯐꯥꯎꯍꯜꯂꯤ. ꯍꯥꯏꯐꯝ ꯇꯧꯐꯝꯗꯤ ꯈꯪꯗ ꯑꯅꯤꯃꯛ ꯉꯥꯏꯍꯥꯛꯇꯨꯗ ꯆꯦꯟꯊꯔꯤꯕ ꯄꯤꯒꯤ ꯏꯆꯦꯜꯗꯣ ꯊꯤꯡꯅꯕ ꯍꯣꯠꯅꯩ. ꯄꯥꯊꯧꯁꯨ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯇꯥꯕ꯭ꯔꯣ? ꯑꯩ ꯀꯗꯥꯏꯗ ꯂꯩ ꯈꯪꯕ꯭ꯔꯥ? ꯂꯥꯏꯖꯥꯁꯨ ꯀꯞꯄꯗꯣ ꯈꯪꯖꯤꯟꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ. ꯈꯪꯗꯦ. ꯅꯈꯣꯏ ꯊꯣꯡꯒꯥꯜꯗ. ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯑꯊꯦꯡꯕꯁꯤꯗ? ꯈꯪꯗꯦ. ꯊꯃꯣꯏꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯊꯤꯗꯨꯅ ꯆꯠꯄꯗ ꯅꯈꯣꯏ ꯊꯣꯡꯒꯥꯜ ꯃꯃꯥꯡꯗ ꯇꯥꯔꯔꯦ. ꯅꯪꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯋꯥꯍꯟꯕꯒꯤ ꯗꯟꯗꯤꯗꯣ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯆꯣꯟꯊꯗꯅ ꯐꯪꯅꯤꯡꯂꯤ ꯂꯥꯏꯖꯥ. ꯂꯥꯏꯖꯥ ꯍꯟꯗꯛꯇꯤ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ. ꯀꯞꯂꯝꯕꯗꯨꯁꯨ ꯈꯔꯗꯤ ꯍꯟꯊꯈ꯭ꯔꯦ. ꯃꯨꯟꯅ ꯈꯟꯊꯔꯒ ꯍꯥꯏꯔꯤ. ꯊꯦꯡꯉꯤ. ꯌꯨꯝꯗ ꯍꯜꯂꯣ. ꯃꯤꯅ ꯎꯔꯒ ꯅꯨꯡꯉꯥꯏꯔꯣꯏ. ꯑꯩ ꯍꯟꯅꯤꯡꯗ꯭ꯔꯦ. ꯑꯩ ꯅꯐꯝꯗ ꯇꯝꯅꯤꯡꯕ ꯋꯥꯔꯤ ꯌꯥꯝꯅ ꯂꯩ ꯂꯥꯏꯖꯥ. ꯅꯪꯕꯨ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯇꯪꯗꯤ ꯄꯤꯕꯤꯌꯨ. ꯄꯨꯡꯁꯦ ꯌꯥꯝ ꯊꯦꯡꯂꯦ. ꯃꯇꯝꯁꯦ ꯌꯥꯝ ꯆꯥꯗ꯭ꯔꯦ. ꯍꯧꯖꯤꯛ ꯅꯠꯇꯦ, ꯍꯌꯦꯡ ꯑꯣꯏꯔꯁꯨ ꯌꯥꯏ. ꯎꯅꯔꯒ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ, ꯀꯔꯤ ꯈꯨꯝꯂꯝꯒꯅꯤ ꯂꯥꯏꯖꯥ ꯈꯪꯗꯦ. ꯅꯨꯡꯁꯤꯕ ꯃꯤꯕꯨ ꯎꯅꯤꯡꯗꯕ ꯀꯅꯥ ꯌꯥꯎꯕꯒꯦ? ꯃꯅꯥꯛꯇ ꯅꯛꯅꯤꯡꯗꯕ ꯀꯅꯥ ꯂꯩꯕꯒꯦ? ꯑꯗꯨꯕꯨ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯂꯩꯌꯤꯅ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯤꯡꯈꯤꯗꯨꯅ ꯀꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ. ꯍꯔꯥꯎ ꯍꯔꯥꯎ ꯍꯣꯏ ꯍꯥꯏꯕꯁꯨ ꯉꯝꯖꯗ꯭ꯔꯦ. ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦꯗ. ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯦ. ꯂꯥꯏꯖꯥꯒꯤ ꯋꯥꯍꯩꯗꯨꯗ ꯄꯥꯊꯧ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯑꯗꯨꯕꯨ ꯊꯃꯣꯏꯅꯗꯤ ꯌꯥꯅꯤꯡꯗꯦ. ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯣ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥꯍꯩꯅꯤ ꯍꯥꯏꯕ. ꯍꯣꯏ, ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯕꯗ ꯂꯥꯜꯂꯦ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ. ꯍꯧꯈꯤꯕ ꯄꯨꯝꯕ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯕꯗ ꯑꯩꯅ ꯋꯥꯔꯧꯕꯁꯨ ꯉꯝꯗ꯭ꯔꯦ. ꯑꯗꯨꯕꯨ ꯅꯪꯕꯨ ꯑꯃꯨꯛꯇꯪꯗꯤ ꯎꯅꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕꯁꯦ ꯈꯪꯍꯟꯕ ꯄꯥꯝꯃꯤ ꯂꯥꯏꯖꯥ. ꯅꯠꯇ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯁꯥ ꯏꯊꯟꯇ ꯉꯥꯛꯄꯤꯕ ꯉꯝꯃꯔꯣꯏ. ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯜꯂꯁꯤ. ꯂꯥꯏꯖꯥ, ꯄ꯭ꯂꯤꯖ. ꯉꯁꯥꯏꯗꯒꯤ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯕꯅꯤ. ꯆꯤꯝꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯄꯥꯊꯧꯒꯤ ꯋꯥꯔꯤꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯊꯣꯛꯂꯛꯎ ꯌꯥꯗ꯭ꯔꯦ. ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗ ꯊꯃꯣꯏꯗꯨꯅ ꯐꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯁꯠ ꯍꯥꯏꯗꯣꯛꯈꯤ. ꯃꯇꯝ ꯃꯥꯒꯤ ꯑꯍꯣꯡꯕ ꯅꯥꯏꯕ ꯈꯣꯡꯆꯠꯇ ꯄꯨꯝꯅꯃꯛ ꯌꯥꯎꯈ꯭ꯔꯦ. ꯍꯣꯡꯂꯔꯣꯏꯗꯕ ꯋꯥꯔꯤꯅꯤ ꯈꯜꯂꯨꯕ ꯋꯥꯔꯤꯗꯨꯒꯤ ꯋꯥꯔꯣꯏꯁꯤꯟꯁꯨ ꯍꯣꯡꯗꯨꯅ ꯂꯩꯔꯝꯂꯦ. ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ. ꯂꯥꯏꯖꯥ, ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯀꯥꯏꯍꯧꯕꯤꯔꯅꯨ. ꯑꯗꯨꯒ ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯁꯨ ꯍꯥꯏꯕꯤꯒꯅꯨ. ꯃꯁꯤꯗ ꯀꯅꯥꯒꯤꯁꯨ ꯃꯔꯥꯜ ꯂꯩꯇꯦ. ꯃꯄꯨ ꯃꯥꯅ ꯂꯥꯏꯕꯛꯇ ꯀꯥꯏꯅꯧ ꯍꯥꯏꯅ ꯇꯝꯈ꯭ꯔꯕ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯏꯆꯦꯜꯁꯨ ꯏꯆꯦꯜ ꯊꯩꯅ ꯆꯦꯟꯅꯈꯤꯕꯅꯤ. ꯌꯥꯝꯅ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨ. ꯑꯍꯤꯡꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯤ. ꯌꯨꯝꯗ ꯍꯟꯕꯤꯈ꯭ꯔꯣ. ꯁꯤꯟꯊꯈꯤꯅꯨ ꯌꯥꯗꯦ ꯑꯉꯥꯎꯕ ꯊꯃꯣꯏꯗꯨꯒꯤ ꯄꯤꯔꯥꯡ ꯃꯥꯁꯨ. ꯃꯔꯧ ꯂꯩꯕ ꯃꯥꯒꯤ ꯋꯥꯍꯩꯗꯨꯅ ꯆꯩꯊꯦꯡ ꯑꯣꯏꯗꯨꯅ ꯆꯩꯅꯥ ꯄꯤꯔꯔꯤ. ꯂꯥꯏꯖꯥꯅ ꯐꯣꯟꯗꯣ ꯀꯛꯈꯤꯕꯒ ꯉꯥꯏꯈꯣ ꯍꯥꯏꯅ ꯈꯥꯝꯖꯕꯁꯨ ꯉꯝꯍꯧꯗ꯭ꯔꯦ. ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯁꯤꯟꯒꯦ ꯍꯥꯏꯕꯁꯨ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕꯒꯨꯝ ꯉꯝꯗ꯭ꯔꯦ. ꯄꯥꯊꯧ ꯃꯃꯥꯏꯗꯣ ꯅꯣꯡꯊꯛꯇ ꯅꯣꯟꯈꯠꯇꯨꯅ ꯂꯥꯞꯅ ꯉꯥꯜꯂꯤꯕ ꯊꯥ ꯊꯋꯥꯟ ꯃꯤꯆꯥꯛꯁꯤꯡꯕꯨ
yengduna chainado khangnaba hotnari. Ngasina ahanba natte, laijana pathaugi wakhalda ahing kaya kaptuna lenkhiba. Mabu ningsinglakpa matamda, magi maikai yenginglakpa matamda, upaidi leita, pumnamakki mahut pirang mana sinduna thamoibu themjinkhiba. Adubu ngasigi ahingsida sinthariba pirangsidi honglamlaba punsi adugi mataududa warau phamsu khangda sinthabani. Khamnudre matam kuirabagi tungda nungsiraba pungphamsida yamna nakna irapti lapna. Khulda factory sangabagi thoramdo pathawna kaya chawna tawroi haiduna sinthagi mama mapabu barton tawdre. Sinthadasu tangai fadaba khaktamak tawre haiduna mabu la'u lakanu haibagi marolsu amata phongdokhidre. Adubu mama ibeni nadi matang asi tanja chare khanduna pacha ibungona yarakpa yaraktaba hangdana sinthabu khulda sangaba yawrusi haiduna purakpani. Sinthasu hanadagi lamdam ado kamdawi haiba khangningduna leiramba oibana ibeniga loinana lakpado yamna harawna laki. Numittuda pathawgi leikaigi mipum khudingmakna mabu ubada haraw haraw tawbirakhiba nungsiba wahaina thamoibu khonduna libirakhiba wari kaya. Aikhoi pathawgi nupi oigadawribani haidana chawthokchana nupi masel sak taknaba mayamdo uraga khangli. Picturabasu khulduda pathawgi imungbu ijat kaya wangna lei haiba. Singthanu khulda chatluba numittudagi thamoisu ka hena nungsiba phawi. Mama ibenisu wakhalda kharadi ne tajari. Sangaba chatluba numittugi matungda leiriba mayamdogi mamangda mamau oigadawribini sinthabu saktaklure. Mayamnasu ibenigi mamau oigadawribini haiduna haraw haraw tawbirakpado nungsiba amasu phawi. Mayamsigi mathakta khwaidagi maru oina ibenina lawbadi macha pathawgi khongthangbuni. Amanba lambi amada machagi pukning wakhalna khongthangjinaba hotnabagi chingnaba leibana sinthabu mayam marakta masak taklibani. Numittuda ibeni mana thamliba pandamdugi khongthang kupna yenglakhi. Chimbal thokna hairamdrabasu khara makhaidi khanghalamba oibana wakhaldo khara makhaidi nena tajari. Nungtheldo mama ibeni thebaga wari sanari. Theba nang tamodu ngasi lakani di haibani hojik phau yoraktene. Hoi mai bema ai phone tawraga hangi. Number do chatpadi chatle adubu paikhalakte. Ahum marira call tawshila phawba paikhalaktabaduda mama ibeni matha sari. Mama oibigi haunasa machaga pau phaunaba phangdabada leita pham khangdabadu tawri. Ibeni na amuk hairai. Kari tawraba jano ne. Nang tamo malangbagi number yawbro amta tawshilu. Hoi mai bema. Malangi number da thebana call tawshili. Ring do ngaihak chatlaga paikhalai. Hello, tamo malang ai thebane. Malang sordu thabet thabet honduna hairai. Oh, theba. Aikhoi tamo do phone su paikhalakte imai bemadi somda pakhatba hore. Kai legi hangena tawrakpani. Malang na yamna wana pathawbu chaptuna yumda purakpani. Phamungda pusinduna hiphallaga sor ama hondoklingaidani thebana call tawrakpado. Marup anido pathawna yumda handringai hida khara paisi haiduna phamlubani. Wakhal pukningna nungjawgumna lumthaduna leiba oibana tainafam leita hidakta tainabada hawgatpasu ngamdre. Thebana hanglakliba wahangduda malangsu makoktu goro goro khotlaga hairai. Leye sida le kaino ne magi phone do aikhoi sida charge tawramba aduga thokiba kuiroi hek hanjilakpaga call tawhalake ima bokto pakhatlunu hayu theba. Au tamo fani. Malangsu sor chawna honba tokte. Chaw khraba masado sora sora chingduna yum yongnaba purakpadadi malangi pangal tangkhai amadi chatkhraban. Pathawdi gyansu tadre. Phamungduda mamai upsinduna lengba phaw ngamda tumduna laikre. Malangdi sauningbana suloire matawduda makhwang metuna le aduga mathanta sumurum murum sole. Masimi se pura ngawre tawrisi.
ꯌꯨ ꯈꯔꯨꯡ ꯑꯣꯜꯂꯦꯁꯨ ꯈꯪꯗꯦꯅꯦ ꯑꯩꯗꯤ ꯑꯗꯨꯛ ꯌꯥꯝꯕ ꯂꯤꯛꯂꯤ ꯃꯌꯥꯝꯗꯨꯕꯨ ꯒꯨꯠ ꯒꯨꯠ ꯄꯪꯊꯛꯇ ꯊꯛꯆꯜꯂꯤ ꯍꯥꯏꯕ ꯀꯩ ꯁꯥꯔꯒꯦꯕ ꯍꯧꯖꯤꯛ